Sangaiyumphom Higher Secondary School gi award pa lecture post sing ngasidagi numit mangani gi manungda thabiraktrabadi democratic oiba khongjang changshilagani hairi Sangaiyumphom Higher Secondary School Students Union gi member gi maikaidagi phongdorakpada hauji lecture post sing watuna leibana maram oiraga mahiroi singi syllabus mapum faba loiba ngamlaroidra haibagi maru oina bosem amadi course gi exam thagadaba singi pungning yamna chauna pakhatpa amadi chorangnaba fawali Lengak ki school fagadhansi mission gi oina tainaba oina thokli maramaduna school gi award pa subject singi lecture post numit mangani fawbagi manungda PBU school education department gi maikadigi school asibu proper attention thambiu wafamani asida authority na thabak oina amadi positive response piraktrabadi democratic oiba khongjang kaya school asigi mahiroi sing amadi parents ka khusamnaraga changsilagani maduda thoklakpa tekcha khudimak ki daita lengak ki authority singna pugadabani haina phongdorakli की स्कूल फगदन सी मिशन अखोई की स्कूल की सरू यावदब्या हंगले स्कूल असी क्लास 11 अमदी क्लास 12 स्टैंडर्ड की ओइना लेक्चरर्स की संसन पोस्ट कुनमरी ओरेबसु हौजिक सुमनगी लेक्चरर्स मापन खत लई अवार्ड पो ओजाचा नानी नोइना इंग्लिश मणिपुरी हिस्ट्री ज्योग्राफी इकोनॉमिक्स हाइबा सब्जेक्ट मंगा सिमदी लेक्चरर्स अमा फाउ लईते 100 contract lectures 582 regularize takhiba amasung transfer arrange tawkhre adubu haiba award pa oza sing subject amadi amamunda oyabasu pirinaba kaya haijakhrabasu lengak na tabidana leirakli oza yaudana matau karamna lairit tamgadabano hangile nekhibano hangile Lengak ki school fagat ansi musanda oza laitrabasu school fagat naba atopa pambai leibra le maram asina school asigi mahairoi singi interest ta aikhoina wafam khara athubada mari leinaba authority singna pangthopinaba makhada thamjare department gi maikaidagi school asibu proper administrative attention thambiyo thamjariba wafam ani asida authority na thabak oina pangthopirakraba amadi positive response piriyakrabadi thajariba matam asigi matungi numit 22 August tagi democratic oiba khongjang kaya school asigi mahiroi sing amadi parents ka khusannaraga sangsingaragani Upon the Thongnawzam Sagai Trust ki